Laikhidraba masa anegi asumba wail lengakna pibidri fauba miyamna lorokpa warepna aroiba warep oigani haina apokpa mapana fondorole haukiba April tang taruk amadi taret ki lonaba ahingda tronglobida kuki miltin singna kaplakpa bomna panbadagi laikhidraba oinam tomthin sahi manga amadi oinam yaisna tha manga gi apokpa mapa oinam mangal ngambana fondorokpada laikhidraba masa ani miyamgi damak kathokrabani maram aduna masa ani gi asumba wail pame thodok adugi case NIA da sinakre harabasu asumba asengba karamba matamda fangani khangba ngamdri masina maram oiraga laikhidraba masa ani gi asumba wail khaktamuk pame masa ani gi damak miyamna lorokpa warepta imung manungna sagotkani mihat pasing puthoktriba fawba hiram amatada yasinaba ngamloi haina fondorokre Lebak miyam gini na suna sinatokrabani aduna lebak miyam na misida phaiya na khambi bato misida koisu saruga jagya chani miyam to potopiro koi athuma potopitu na dandi yui dandi biu hai ade masigi kono sakai maketi ki NIA da sine NIA sine na soi no to po atam kyam changdo no potko sigi akan na bi lai to na Putra kribi na hoji nita mungkin sujale. Lalu nama sigi polisi nanti jalan memoy. Do sigi kita pergi imung menung sigi stand kita lepas na.